Arambai News Guwahati da Maitilongi Pau Tawiribasingbu Ihan Hanbumuktada Chingangwam Susitrani Kurumjari. Hozigasi Samlapa Mariba Pausing Lawirase. Guwahati da Sarasigi Ahanba Satellite Town Save New Guwahati Inglisingani Kunmangada di Lairagane. Chauraknamiyo Lak Marimuk Legadaba Punalam Hector Lising Taruka Chongani Pumapangi Town Save Asigi Chada Kunipandi Residential Area Oigane. Chada Amana Retail Commercial Tabak Singi Chada Mari Dasmik Mangana Wholesale Commercial Tabak Singi Amadi Chada Mapanna Industry Gi Tabak Singi Oigane. GMDA gi report matugina Kamrup Rural gi Rampur dagi Kamrup Metro gi Sonapur Yongna kilometer humbudra sangbe area se metropolitan area oina semgatlagane adubu masigi manung dagi travel block amadi belt kaya amadi lokthokragane. Late Moirangthem Baba Singh Memorial 5A Side League Cum Knockout Football Tournament English Ingani Kuni Thoi Ngasi Mangolpur da Hokdokre. Hokdopugi Thoramda Moirangthem Makhona Mifamapu Oiki. Tournament asida punna Tim Kunmarina Saruk Yari. Mangolpur amadi Ningthem Kungi Marakta Sanakiba Hokdokpagi Ahanba match da Ningthem Kunna Mangolpurbu Amasinoda Maithiba Piki. Tournament asigi Ahanba Manana Lupalising Kunye Duga Anishuba Manana Lupalising Tara Oigani. Ngasi Assam Sin Bathungna Punna Ward Chahumga Humbudra Teret Koladuna Municipal Board Marfugi Mikal Pangthokre Punna voter Lag Tarataruk Henki Masigi Manungda Nupa voter na Lag Nipan Dasmik Ahum Anini Aduga Nupi voter na Lag Nipan Dasmik Mari Amani Transgender Gi Masingna Subnatagi Tarateret Kaktani Voter Singasina Mireb Lisingani Chonga Kuntrani Thogi Maraibak Ngasi EVM da Punduna Thamkre Ruling BJP gi mirepna Chanipan ga Kunmangani Congress ki na Chatre Chupna Tarukne BJP ga Chatminariba AGP gi na mirep Chaniga Nipuhumdoine Panbayai ballot paper gi mahutta local Mikhal da EVM Sizinabasi Handaki asina Ihan Hanbane Aduga Maitai Sing na Pungna Taba Mapam Sing Habadi Sonai Amadi Lakipur Board Mikhal Ngasi Ayuk Angan Badagi Hauna Yamnamag Ingna Tapna Chathaki Voter Singna Paring Sana Leptuna Magi polling booth Singda Bot Tadanaki. Sonai da Punna Sit Tarani BJP gi Mire Boriba Silchar MP gi Sonai nominee Sarul Alam Sheikh Lamba Thorok Tabadagi uncontested Kakre. Sit Tara the candidate Kuntra Humdoina Mikhal Tingnari. Polling center Tara Humdoida voter Lising Tara Mariga Chonga Marfuna candidate Singi Maraibak Lepkadorivane. Lakipur Municipality Board ki oina Ward Tarada Mirep Kunipana Mikhal Tingnaki. Apunba voter gi masingna Lising Mapan ga Chatret Marfutara Mathoine. Lakipur Ward number Mapanda Hanagi Lakipur Municipal Board ki Vice Chairman BJP gi Mirep Laishungbam Robindra Singh Amadi Congress ki L Sarat Chandra gi Marakta Hakthengna China ki. Lakipur ki ward number Tarada de triangular fight ni BJP ki Mirep Binadombi Sharma Congress ki Mirep Lakipriya Devi amadi independent Mirep A Jayashree Devi ki marakta yamnamakkanna China ki Kasargi SP Dr. Ramandip Kaurna ngasi Mikhal pangthoklingai Sonai amadi Lakipur da chatuna Mikhal gi phibamsu yengsin ki Panbayai hariba Mikhal sing asigi vote masing thigadabana lakliba March ki mapandane Ngasi Aibalup Hozai Assam Sinduna KC Mangangna Iba Pioneer Biography Volume 3 Imphal gi Chingamakha da Leiba Sanathong Office ta Senior Journalist Manindra Konsamna Chief Guest Amadi Paushan Pham Khorirol Lupki Waikhom Amuchowna preside tawduna phongkre Larigasida Lieutenant General Dr. Himalay Dr. Nelson Mandela Dr. Jodhachandra Sanasam Pachamite Mirabai Jenu Amadi RG Gunachandra Nasingba Saknaraba Mui Kuntragi Ming Yauri KC Mangangna Makatana Volume Atesu Phongnaba Thaurang Tauri Hairi Athauba Ningsing Loop Lakipur Nangarang Thangzanumit Maharaj Gambir Singhi Chaniga Kuntramari Subamapok Kumonamadi Ining Thosigi Mitam Poilapul da Kinkiba Chahi Animapung Parakpagi Thoram Pangthokre. Lupki President RK Sanahal na Lupki Piral Chinkalabamatung Assam Thangta Association gi Mahiroi Singna Thangta gi Thogal Tauki. Tungda Miyamgi Yaifa Kongchat Ama Thangta Ben Party Amadi Laipot na Chingba Puraduna Chatki. Amadi Poilapul da Lamlong Marigi Karong da Kiliba Jawaharlal Nehru gi mitam dasu haikat lekat tamki.
R.K. Sanahal mifam apuiduna pangthukiba phongma mifamda Kangabam Santi Kumar retired joint secretary na athoiba mithung Yumnam Mani Lupki hanagi president Ayukpam Kulachandra land donor amadi Lupki VP Sobam Jayanti na ikai khumdaba mithung oina daisa famki Lily Music College ki saisakpa saisakpi singna sehau ishai shakhi Lupki General Secretary Yumnam Nadia Channa taramna okpagi warol piraba matung akhanaba wangang loising Dr. Thokchom Baba Chandrana Kasar Leba ki Puarida Maharaj Gambir Singh amadi Dr. Kangabam Nayan Channa Maharaj Gambir Singh Kasardagi hankiba amadi Manipura Ningthau oiba haiba hiramda wafung piki Dais ki miyoi singnasu ningthaugi maramda sugaina wangangki Hanagi General Secretary Sagapam Birenna Thagat Wahi Piki Ngarang Lakhipur Kendragi MLA Kausik Raina Nayagram GP gi Tolengram Ward number 3 gi oina Community Hall amagi urep uyung tamkre Thoromasida ZPC Anita Devi Ward Member Ramani Devi amadi GP President Gremi su saruk yaki Kasar Human Rights Organization na sinduna lagliba March Nipan lebak pokpa numit malemgi nupigi numit pangthoknaba Kasar Pension Bhavanda thorang tauri Thoromasida retired principal Sunita Ghosh Kasar College Silchargi Professor Smriti Pal amadi All Assam Manipuri Women Merapai Coordination Committee gi hanagi president S Jayanti Devi na wangangani haina General Secretary I Binod Singh na thadorokpa chirol amana phongdorakle Haukiba March ahumda Kuki Students Organization KSO Sadar Hills ki General Secretary Phubuda Chenaba Commando Personnel Singi Mathakta Numit Nini ki manungda action laukhatrabade Hayeng March 8 ki ayuki pung 5 dagi Kangpokpi District ta pung 13 gi total shutdown tawgani haina Mahairoi lubasina laukthokiba du lengak wari sanaraba matung kharanagi oina yaithokre Ngarang Wangjing Tentha Kendragi polling number Kuntra Mari by Mapandagina Kuntra Mari by Taratret Fawda Laiba BJP gi Nataba voter singbo BJP gi candidate Paunam Brozen gi worker singna Nampu Hapu amadi ki handuna vote amata thada hankidre maramaduna repoll tobiu haina voter singna asi Thobal gi DC office fawba rally amachatuna wakatkre Khangabo ki polling number Kuntra Manga by Manga Trio Club ta ngarang JDU ki voter singna Park Sanna Mahut Chilaga vote thadakre highly polling asida vote halan biu haina kendra sida BJP ki mirep oikiba KH Menjor Mangangna Marinaba authority da taksinkre highly Ngarang ayuk wangkem kendragi Charangpat High School da hangba polling center amada Mami TV na Pau Loringe video journalist El Kantabu Purakpa amadi mahaki mobile phone munhobagi thong adubu amjuna akanba mawngda yaningdaba phongdokre Ngarang Tengnopal Kendragi Niphunithoi by Niphunithoi Rilam Center da NPF ki worker ni haiba miyoi nipu yangkai mukna polling personnel sing aki akhang thogan ki bagal loidana mafam aduda leiba EVM sing manghan takhan bagi thogdog aduda chenabani haiba miyoi taruki mathakta Tengnopal police na FIR ma panduna sumoto case ama laukhatkre Olympic bronze medalist boxer Mary Kom na hawalagriba naharol boxer sing da heina khudong chaba pinanabagi damak chahi asigi aroiba saruk da pangthogadoriba world championship amadi Asian games ta mahak saruk yararoi lauthorakre world champion taruklak oikrabi boxer asina Birmingham Commonwealth Games ta oina maki meeting thamba pami su hairakli Numit Taramathoi Suzilaklaba Russia amadi Ukraine gi marakta muknariba si Israel na achoba thodang ama leibak ani gi marakta launanaba hotnarakli leibak ani asigi marakta santi gi wari shananabagi thorang leptana chatharakli Israel gi Prime Minister Naftali Bennett na Moscow da laktuna President Putin ga pung ahum lan gi matang asida wari shanakre Panwayai Russia na Ukraine da landariba sigi mathakta yamna makanna condemn tawbatanatana lan gi matang asida yamna haishingna maikai animakna yananaba chatlibane Bennett na Ukraine gi President Zelensky ga su wari shanakrabane Nakalamaromda Russia na NATO leibak singna Ukraine gi mathakta no fly zone thamjilakpagi mayokta warning tawkibaga loinana madugi result yamnamak sathirakpa yai haikre Tawbagidi US amadi NATO na no fly zone di thamloi haikrabane
Leibak kayana lan khamnanaba hotnaba US amadi Europe ki leibak singna Russia gi mathakta sanction mathang amadi athingba kya thamjilakliba loidana Ukraine gi mathakta sale gi amadi khulai gi mateng pangshiliba kaya sigi maraktasu Russia na Ukraine gi mathakta landabadi leptri Cape Kharkiv amadi Mariupol na chingba sar singda landa ki galoinana sar kayamuk Russia na paisinbagi phibamda leirakli Russian military convoy Kiev ki manak yamnamak naksilakle su hairi Russia na central Ukraine da laiba Vinnytsia airport thugaikre adubu Ukraine na su Russia gi lanjang thingbaga loinana Russia gi fighter plane amadi helicopter loinana tank na chingba kaya su manghanba ngamduna Russia gi napan thudekpa ngamle hairakli Ukraine na hujak phawda Russian lanmi lising tara mathoi hatkre hanasu claim tawrakli President Zelensky na ngasi su amug Ukraine miyamda Russian lanmi singi mathakta matik chaba laman singbaga loinana Russian singbu lebaga sidagi tanthok khinaba hairakhi adubu pnamak sigi marakta lakliba wahangde Russia amadi Ukraine santi gi wari sanabagi su kanaba laite Europe amadi NATO na kihanbada su Russia na tabidre phiba masida Ukraine gi President Zelensky na mahaki micham miyamda Ukraine ngakadabani Russia bu tanthokhigadabani haina kaya kuina lawba ngamkhigadage haibasini Tawbagidi Ukraine da landaba lepnanaba amadi Russia gi mathakta condemn tawraduna malengi mafam kayada protest chatharakli Israel, Chile, France, Germany amadi Croatia na chingbaleba kayada anti-war protest chathari Russia amadi lan seize tawduna thamliba Mariupol dagi micham miyam sing puthoroknabagi damak matam kharangi oina semba humanitarian corridor gi matangda su leibak anina amana amagi mathakta maral sinaraduna micham miyam thorakpada khudong chadaba kaya mayoknai hairakli Charagasida Prime Minister Narendra Modi amadi Putin gi maraktasu anirak suba oina wari sanakre wari sanakriba simaroina Ukraine da lariba Indian sing asoi angam yauhandana puthorok nabagi matangdane adubu lan gi matangdasu soidana wari sanaramgani haibagi thajaba lainari maramdi Ukraine gi Foreign Minister Kulavana lan asigi matangda hakthingnana khud tingjinbinaba haijarakpa laikhrabane India da sunflower oil khwaidigi yamna export tawrak libasi Ukraine ne Charagasida Putin na tongada thajabiganu hairakhibaga loinana Ukraine da martial law lauthoknabagi thorang leite hairakre Russia amdi Ukraine hayeng amuk lan gi matang asida wari sanagadori Ukraine gi miyamna maribak pu yamnak akhanaba moong amada ngakthokjaba ngamliba adubo thagatpa fongdokladuna US State Department ki Secretary Anthony Blinken na Russia gi mayokta soknariba lan asi Ukraine na mai pakpani fongdokre Miyoi million nipu mangana masagi tungi damak amadi ningkha tambagi damak kana lanting nariba sida Russia na kadai fawa namthaba ngamgadoribano hainasu Blinken na makatarakhi Ukraine gi atiagi sarukta plane amata paibe yaroi haina ahum suba party na lauthorakpa tarabade madu lana sida yaukshilakpani haina logani asigumba thorang asina yamnamak chauna amangata thokani madu Europe kitanatana malem pumbagi oigani haina Vladimir Putin na warning tawrakre Ukraine gi president Zelensky na US amadi NATO gi mafamda Ukraine da no-fly zone lauthok pinaba dabi tawrakiba matung President Putin na warning asi amuk pirakhibane tawbagidi US amadi NATO na no-fly zone lauthok loi haikre Ukraine gi matang asida no-fly zone karigumba lauthokpa tarabade madu NATO force na hakthengna na Russian plane ga muknaba oigane Russia si nuclear power leiba maramna Maduna landa hena mai chuchanba oina thokpata natana malem lanjau ahum suba natragana nuclear lan ama oihalaknabagi lambi sinba oina thokadaba maramna NATO na no fly zone asi lauthoktabani haina Ukraine da hairakli Maragasida ceasefire loishin kraba matung Russia na Ukraine gi matakta landabdi amuk haukre Aroibada ngasigi tentakpa maroiba pau khara UN report amagi matugina climate change sa khwaidigi sokningai oiba India gi state taramathoi gi maming palakre masigi manungda awang nongpoktagi Assam Tripura amadi Meghalaya yauri asida sunatana Punjab Orissa Jharkhand West Bengal Bihar Uttar Pradesh Haryana amadi Chhattisgarh gi ming yauri
Meghalayadagi Ukraine da laiba mahiroi nifumdoigi manungda nifumathoi soida ngamdana India yaurakre maridi ngasi ayuk thunglakibane leihoriba makhoi anigi manungda amadi Budapest leihori aduga India da halakpa yari aduga amaduna ngamkhai manakta mari mata singa punna Ukraine da leihokhigani hairi Numit Ninigi International Travel Film Festival Arunachal Pradesh ki Mahusagi Phajabana Thalaba Dirang Valley da pangthokre Sikkim Lengakna Nupi Macha Mahiroi Singda Lemna Sanitary Napkin aduga non-working mama oibi singda so lupali sing kun pikre Haukiba pung kun Maria India da COVID ki anoba positive case lising mangaga chamri phangki chamaga yangkai nipana COVID na maramoiduna laikide Tripura da yamna thunamak Satyajit Ray Film and Television Institute ki campus ama hangdoklagani Ukraine dagi thawai hingna number 10 thok naraklingai matamasida Mizoram dagi missionary nan ani Rosella Nuthangi amadi N Fridandi landa soklaba amadi lanjeli bamiyoi singi seba tawna pagi damak siba kidana makhoi Ukraine da dumak leithaki kani habagi warep laukre Ukraine dagi hauzik phawda miyoi million ama dasmik manga hena chentorakre makhoi ayambana Ukraine ge yumlona balebak singda changjafam logduna lairibane UN na lana sinamara moiraga chahi chasi ge khwai ge chawba refugee ge wathok oigadori haina warning torakre Russia da US credit card company gi visa amadi master card seize tokre Russian lengak na Facebook block tawkibaga loinana Twitter changbagi access su athingba kya thamkre Russia amdi Ukraine land maraksida ngarang thangja numit North Korea na ballistic missile ama samudrada kapsinduna changing tawrakli amadi Myanmar da pangliba military council na army rule gi mayokta lepada mateng pangliba muroiba group ki makok thongba member singi citizenship kakle haina lauthokre Kasi na di Arambai News Guwahati da Maitilon gi pau sandok jaba matang se loisin jaba ga loinana tabiri basingbo mukasu hanna kurumjari